ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯗ ꯑꯅꯧꯕ ꯃꯥꯌꯣꯟ ꯑꯃꯗ ꯂꯥꯛꯈ꯭ꯔꯦ꯫ HTS ꯍꯥꯏꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯝꯁ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤꯔꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯗꯦꯃꯦꯁꯀꯁ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯕꯁꯔ ꯑꯜ ꯑꯁꯗ ꯁꯤꯔꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯊꯣꯛꯅꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ HTS ꯍꯥꯏꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯍꯣꯝꯁ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯂꯧꯁꯤꯜꯂꯛꯇꯨꯅ ꯗꯦꯃꯦꯁꯀꯁꯀꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯔꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯗ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯕ ꯆꯍꯤ ꯑꯁꯤꯗ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯃ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯃꯦꯞ ꯑꯁꯤꯗ ꯁꯤꯚꯤꯜ ꯋꯥꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯂꯥꯏꯠ ꯒ꯭ꯔꯤꯟ ꯑꯣꯏꯕ ꯀꯂꯔ ꯑꯁꯤ ꯁꯤꯔꯤꯌꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯖꯒꯥꯁꯤꯡꯅꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯌꯦꯂꯣ ꯃꯆꯨꯒꯤ ꯀꯂꯔ ꯑꯁꯤꯅ ꯀꯔꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯀꯔꯗꯤꯁꯇꯥꯟ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯏꯍꯧ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯕ ꯃꯈꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯁꯤꯔꯤꯌꯥꯒꯤ ꯖꯒꯥꯁꯤꯡꯅꯤ꯫ ꯀꯔꯗꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁꯤꯔꯤꯌꯥ, ꯇꯔꯀꯤ, ꯏꯔꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯐꯝ ꯈꯔ ꯈꯔ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯖꯪ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯗꯥꯝ ꯍꯨꯁꯦꯟꯅ ꯄꯋꯥꯔ ꯄꯥꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯏꯔꯥꯛ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤꯗꯤ ꯀꯔꯗꯤꯁꯀꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯏꯍꯧꯍꯧꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯥꯛꯊꯣꯔꯛꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ ꯑꯁꯤ ꯁꯤꯔꯤꯌꯥꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯦꯞꯇ ꯎꯔꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯑꯣꯏꯕ ꯃꯆꯦꯠ ꯈꯔ ꯂꯩꯔꯤꯕ ꯑꯁꯤ ꯇꯔꯀꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤ ꯇꯔꯀꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯅꯕ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯔꯤ ꯁꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯕꯐꯔ ꯖꯣꯟ ꯑꯃ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯇꯔꯀꯤꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯌꯦꯠ ꯊꯪꯕꯔꯣꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯏꯠ ꯀꯂꯔꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯃꯆꯥ ꯑꯁꯤꯅ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯃꯆꯥ ꯃꯁꯨꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯣꯏꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯇ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯗ ꯑꯅꯧꯕ ꯃꯥꯌꯣꯟ ꯑꯃ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯦꯞ ꯑꯁꯤꯗ ꯎꯔꯤꯕ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯕ HTS ꯍꯥꯏꯕ ꯃꯇꯝ ꯑꯃꯗ ꯑꯜ ꯀꯦꯗꯥꯒꯤ ꯐ꯭ꯔꯦꯛꯁꯟ ꯑꯣꯏꯔꯝꯕ ꯒ꯭ꯔꯨꯞ ꯑꯁꯤꯅꯅꯤ꯫ HTS ꯍꯥꯏꯔꯤꯕ ꯀꯝꯕꯥꯏꯟ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯁꯄꯣꯔꯠ ꯑꯃ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯂꯩꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯔꯤꯌꯥ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯁꯥꯎꯠ ꯑꯃꯁꯨꯡ ꯅꯣꯔꯠ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯂꯧꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯂꯩꯉꯥꯛ ꯑꯁꯤ ꯃꯥꯏꯊꯤꯔꯛꯂꯤꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯣꯔꯠ ꯋꯦꯁꯇꯔꯟ ꯁꯤꯔꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯂꯦꯄꯣ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ HTS ꯍꯥꯏꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯔꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯗꯨꯕꯨ ꯊꯦꯡꯅꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯐꯥꯎꯕ ꯇꯧꯗꯨꯅ ꯇꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗꯒꯤ ꯁꯤꯔꯤꯌꯟ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯅꯤꯡ ꯇꯞꯅ ꯇꯞꯅ ꯍꯟꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯝꯁ ꯍꯥꯏꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯑꯁꯤꯗꯃꯨꯛ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯁꯤ ꯑꯁꯤꯗ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ HTSꯅ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤꯅ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯇꯝꯅ ꯆꯠꯅꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯗꯨ ꯀꯛꯊꯠꯈꯤꯕ ꯈꯛꯇ ꯅꯠꯇꯅ ꯁꯥꯎꯗꯔꯟ ꯊꯪꯕ ꯁꯤꯇꯤꯁꯤꯡ ꯑꯁꯤꯕꯨ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯀꯛꯊꯠꯈ꯭ꯔꯦ꯫ ꯍꯣꯝꯁ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯑꯁꯤ ꯁꯤꯔꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯅ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯗ ꯁꯤꯔꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯗꯦꯃꯦꯁꯀꯁ ꯑꯁꯤ ꯀꯣꯏꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯂꯦ꯫
ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯥꯏꯊꯤꯈꯤꯕ ꯍꯥꯏꯕꯁꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯑꯗꯨꯒ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅꯅꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯋꯦꯁ ꯑꯦꯁꯤꯌꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯉꯝꯂꯤꯕꯁꯤ꯫ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯗ ꯑꯣꯏꯔꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯕꯥꯏꯗꯟꯒꯤ ꯑꯣꯏꯕ ꯃꯥꯁꯇꯔ ꯁ꯭ꯇ꯭ꯔꯣꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯟ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤꯁꯤꯡ ꯃꯁꯤꯡ ꯋꯥꯠꯂꯛꯄꯗꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗꯒꯤ ꯐꯥꯎꯕ ꯂꯥꯟꯃꯤꯁꯤꯡ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯆꯠꯄꯤꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯋꯥꯔ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯂꯧꯁꯤꯟꯗꯨꯅ ꯃꯥꯏ ꯑꯣꯟꯁꯤꯟꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯕꯥꯏꯗꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯔꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯒꯦꯝ ꯑꯃ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯆꯍꯤꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯕꯁꯨ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥ ꯑꯁꯤ ꯃꯇꯝ ꯈꯔꯈꯛꯀꯤ ꯑꯣꯏꯅ ꯃꯥꯏ ꯂꯩꯊꯣꯛꯂꯨꯕꯗ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯇꯨꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯍꯃꯥꯁ ꯑꯃꯁꯨꯡ ꯂꯦꯕꯅꯟꯗ ꯂꯩꯔꯤꯕ ꯍꯦꯖꯕꯨꯜꯂꯥ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁ ꯑꯃꯁꯨꯡ ꯍꯦꯖꯕꯨꯜꯂꯥ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯑꯁꯤ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯂꯧꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯗꯨ ꯄꯨꯡꯇꯠ ꯇꯠꯇꯨꯅ ꯍꯃꯥꯁ ꯑꯃꯁꯨꯡ ꯍꯦꯖꯕꯨꯜꯂꯥ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯅꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ HTS ꯍꯥꯏꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯁꯥꯎꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯅꯈꯣꯏꯁꯨ ꯂꯥꯟ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯂꯣ꯫ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕꯁꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ꯫ HTS ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯄꯣꯔꯠ ꯇꯧꯕꯅꯤꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯂꯦꯛꯁꯟ ꯇꯧꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯇꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯇꯞꯅ ꯇꯞꯅ ꯂꯧꯁꯤꯜꯂꯛꯇꯨꯅ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯏꯟꯊꯣꯛꯄ ꯉꯝꯂꯛꯂꯤꯕ HTS ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯇꯔꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯀꯔꯗꯁꯤꯡꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯇꯔꯀꯤꯅ ꯁꯨꯛꯌꯥ ꯌꯥꯗꯕ ꯒ꯭ꯔꯨꯞ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯕꯨ ꯁꯤꯔꯤꯌꯥꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯇꯔꯀꯤꯅ ꯂꯧꯁꯤꯟꯗꯨꯅ ꯕꯐꯔ ꯖꯣꯟ ꯑꯣꯏꯅ ꯊꯝꯗꯨꯅ ꯃꯈꯣꯏꯗ ꯆꯪꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯊꯨꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ HTS ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯀꯔꯗꯤꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯗꯤꯁꯇꯥꯟ ꯍꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯀꯔꯗꯁ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯔꯀꯤ ꯑꯃꯁꯨꯡ USAꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯁꯨ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯗ꯫ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯀꯔꯗꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯍꯧ ꯑꯁꯤ USꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ USꯅ ꯃꯇꯦꯡパꯡꯁꯤꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ HTS ꯑꯃꯁꯨꯡ ꯀꯔꯗꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯨꯚꯃꯦꯟꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯇꯨꯅ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯁꯝꯊꯗꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯂꯩꯔꯤ꯫ HTS ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯗꯤꯁꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ ꯂꯦꯝꯍꯧꯔꯤꯕ ꯑꯇꯣꯞꯄ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯗꯨꯅ ꯑꯣꯇꯣꯅꯣꯃꯤ ꯄꯤꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯤꯌꯥ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯐꯣꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯐꯤꯚꯝꯅ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯥꯏꯊꯤꯈꯤꯕ ꯇꯥꯔꯒꯁꯨ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯋꯥꯔ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯈꯤꯒꯅꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯤꯕ
control amasung makogi interesting ado hanjinabagidamaktı yamna kanna honarakini adubu hawjiki oiriba condition asigi oinadi USA amasung Israel na khwaidigi yamna chawba mai pakpa ama oikre